Ngashi nungdaran phongkiba kangleipa meragi pause digi maru oiba pau khara khangasiraga miyamda khudo tamjige jiribamda Kuki Militant singa khotongnabada CRPF personnel ama lekhidrei CRPF ama police personnel ani Asok apanang lei Manipur lengana jiribam district ke tunga mafam kiyada nomoi amade bong kapsilaktuna landar akliba ching Kuki narco terrorism takthokpa ngamdabadagi ngasi ayupung mapangamin tararom taba matamda jiribangi morbung amade sajang Kuki kholdagi Kuki terrorism na bom amade nomoi kapsilaktuna landarakrei Kuki terrorism gi attack aduda CRPF personnel ama lekhidrei CRPF personnel ama yauna Manipur police ki personnel anisu Asok apanang khre hairei lekhidraba CRPF personnel adugi mami Ajay Kumar kawi masagi sai nipugu humdoram surei maha Bihar dagin hairei ma ki laibakta nomai maru ama pambadagi hospital tan malakpada lambida lekhidabani hairei atopa soklaba CRPF personnel aduna makhonga nomai maru ama panduna soke chapchaba masak maming khangba ngamdri aduga soklaba police personnel ani aduna jiribam police ke SI Romendro amadi CDO personnel Barangta Robendro kawi makhoi ani chara maru na panbane thoina khodung thiningai oidri hairei pause asina phangba paugi matuk inade Kuki narco terrorism nomai amadi bong kapsilaktuna darakpa aduda mafam adubu ngak seliba BDF police personnel singa ahanbagi oina khuthoknaraba matung makhatana police commando amadi kunsuba CRPF ki apamba kanggu amaga khuthoknaki makhatana ngasi nungthil pung 12 rom tarakpa matamda akama maungda nakal animakta khuthoknabada security personnel singi marakta misimina amadi Asok apana sithokibani loina security ki gari kya akaya toithokre hairi masigi matungda nungthilpung ama taba matamda morbung amadi saijangi akoiba mafamsingda security force ki apunba operation chathanaba sem sakhre habagi pau pangki atopa paugi likul amadina khothoknabagi thaudo aduda Kuki khulai paiba ani lekhidabaga loina kharna Asok apanang ki hairi chapchaba paudi phangba ngamdrei thaudo thofamda Assam Rifle CRPF BSF amadi police commando ki ahemba force singa sinungthil pung amarom taba matamda sangsingkhre hairi Kuki Militant humdraga mangarom jiribamda sangsingkhre press na thajaba yaba mafamdagi phangba pau amagi matung inade ngasi nomanini asida afaba makhalgi khulai paiba Kuki Militant humdraga mangarom Churchandpur district romdagi jiribam district ka sangsingkhre hairi pawasin hai Kuki Militant humdraga manga asi tangkak taruk thongna jiribamda sangsingke maru oina jiribam district ki Borapektra subdivision gi manung sanba lamtai khunaromda Kuki Militant singasi mathang sangsingduna maitai khul singne attack tongnaba changsilakpani hairi makata na ngasi nomanini asida Kuki Militant khara amasu jiribam district ka thomjilaknaba sem sadun lairi hairi lenga ki school yaunga lanai school ama Kuki singna mai tharam lei jiribam district ki Tamenglong district ka tainaba khungang singi manungda ama oiriba babu khalkhulda ngasi nongalamdaida lenga ki school yaunga lanai school ama Kuki Militant singna mai tharam lei ba school adugi mapugi maming warepam ibohanbi apopa lekhidraba W ibo yama kawi Haujingna Bidanaga multipurpose sport complex ke relief camp da sangjapam logduna lerakpa sahi helakle hairi ibohan bina phongdorakpagi matung inna masagi yum anauba ama sanabagi damak thamba akhaiba uba kaya sumai sakpada yaukibada natana imungi polam khudimak sumaina tumna sakhrei lenga ngathuba mieng sangbinaba sumahangna haijirakli Kuki singa nomai kapsilakpadagi kokomi gi kango Borapektra relief camp yauba ngamdana halakrei United Committee Manipur UCM gi president oibada natana Kokomi ki assistant coordinator oina thaupuriba Joy Chandra khodok jamna losingba team ama ngasi ayuji bangi Borapektra da laiba relief camp da laiba miyosingda pirol amadi chana thaknaba pojai pinaba chappada lambida nomai kapnarakpadagi mamai laiduna halakhre hairi haujijiri bamda laiba Joy Chandra khodok jamna pause asida phongdorakpagi matung inade ngasi gi Borapektra ki khongsa ado CRPF ki kanguna security oiraga punna chapane aduga state force na ROP tabane Machida sing Kuki narco terrorism na Borapektra yawgadaba khara watlingaida nongmai kapagi thaudok tholakpadagi mafam adu yawba ngamdana halakhibini haina phongdokhi mahang hai jiriba machi Manipur gi maru oiba nungsup thongni masibu kanba haibase akhoi gi ithongni maduna rajniti gi khenaba thamdana Manipur da lariba miyam gi mehul sing amadi miyam na amato oina punsinduna sing Kuki narco terrorism maru phangna muthalase miyam gi mehul oiriba MLA minister sing mafam matam chadana wangangduna political ki khudong chaba launaba tawbiganu loina khudakta lepkadabane aduga lan manungda power munabagi thabak chu tawbiganu ireba kanaba honasi haibasi ekhoigi ithau oisi hanasu phongdokhi operation da miyoi ani phagapaga loina khulai kya phongbangam khrei tunga ba mafam singdagi khulai kya su recover tawkhrei security force ngarang Manipur ge tunga mafam singda thiba humge thabak chu thabada khusu khulai yomba miyoi ani phagapangam le hairi
ngarang Imphal West District ki Singai Pro-dagi miyoi ani su phagatkibaga loinana makhoi pistol ani su phagatpa ngamkhi pharaba miyoi ani adudi Yambem Gulsan chai 13 amadi Film Jenan Singa chai 32 ni hairi makhoi ani digi .45 ki pistol ama maru taraga mapan magazine ani 9mm ki pistol ama maru taraga humdoi magazine ama phagatle hairi Amaramda Thawat District ki Whitehall Hills area dagi su combing operation chathabada magazine ga konana SMG carbine ama single variant ama wireless set ama 81 mortar shell ani 36 ICE hand grenade manga Chinese hand grenade ani dimarker grenade ama eastern shell ama jar smoke gel ani detonator mari 9mm ki kapa yariba maru taruk su phagale hairi Imphal East District ki hangang sing ki mamang thangba sarukta su operation chathabada sirangkhau amagi manungda haptuna thamlamba khulai kya ama phagapangam lei phagalaba khulasing ajude AK-56 rifles ama magazine ahangba ama magazine amaga SLR ama local made SLR amaga magazine amaga .30 ki 8 ki pistol amaga magazine amaga IC-30 ki 6 ki hand grenade ani nongmai maru kun 7.62 mm ki ahangba case 50 ki 4 recover tawkhiari amaramda tha asigi taraga ni thoida nongmai kapagi thawdok amaga marai lenyana police na Khuyathong Palem Laikai amadi Naga Mapal ki mafam singda thiba hombugi thabak chathabada Escar River Rifles ama 7.62 mm ki AR gata amaga magazine ama MA3 ama MK2 rifles amaga maru taraga mari yawba magazine ama su phagalei makhata na makhong mari pama gari aniga makhong ani pama gari macha amaga su phagapangam lehana Manipur Police ka control room dagi thadaropa chiro amana khangalakli Miyam gi mihut oidebe MLA singi mathaudi matam punamakta Manipur da santi proknaba honaba asini Joy Kishan bot kadina miyam gi mihut oidebe MLA khudimak ki khwaidagi maru oiba mathaudi Manipur santi thambani masida opposition amadi ruling hana khaidong aduna laigadaba nate lamda masida santi proknaba honaba da punamaki thodang lei hauji lamda masida thoklibe irang asi drug amadi mito miyancha kaya lamda masida changsilakpadagini Maram aduna drug lalomba sing amadi lokai na lamda masida changsilagliba mitop sing asi angi matung inna takthoknaba honaba haiba silenga ki mathongne haya thamaiba kendra ge MLA khungcham Joy Kishan na phongdokhrei ngachi thamaiban ge namdairongda pangthokhiba lamdairong women society amadi namdairong youth craft ki nauna saba apuma office sangabagi thorongga mari lainana wangang bada wafam asi MLA na phongdokhibani MLA na makhata na hai lenga asi ki matik saba state amadi central forcing leiri makoina ainkane set asida thabak toriba miyoising tengna hangadabani amasung chap chaba mathau adu paikha hangadabani madu oirabadi kangluki irang achi athuba matamda loisimangamgani hauji chief minister na ahama khongthang oina appeal ama tawba mathoktai madu de khulngapa sing khulai thadokpiro yumda leibiro security chap chana pigane hane laukthokpiu loinana lengang mathau taba sing mapung phana thengna biro matam aduda Manipur da santi hanjilakpra haibadu yengsi haiki MLA na hai United Nations Santi Purakpa Singde Award Piduna Pukning Thawgali Lan Tawba Singdadi Khak Pukning Thawgate haibasi Khangminasi haiba wafam su phongdoki Makha tarapoina kanga pau dugi maru oiba pau amaka khangachiraga miyamda khudo tamjige Jiribamda Kuki Khulai Paiba Singala Narakhrei CRPF ki personnel ama yauna Kuki ama Sire State Force ani soglei Jiribamda Kuki Khulai Paiba Singna maitai singna leptana narakhibagi manungchanna ngasi Jiribam district ki manungchamba morbung maitai khulda Kuki Khulai Paiba singna attack chatharakpada CRPF ki personnel ama laikidrei State Force ki personnel ani aso apanang lei Security Force na handuna kapada Kuki Khulai Paiba ama Sire hari Kuki Khulai Paiba singe attack ta laikidraba CRPF ki personnel ani edude Bihar ki Ajay Kumar Shah Zainipug homdoi kawi ma ki laibakta nomai maruna pambadagi mafam adumaktada laikidabani aduga Security Force na handuna kapada laikidraba Kuki Khulai Paiba adugi mamingna Thangboy Jai Kun kawi Apopagi maming na ngongnu kawi Laifam Jiribamgi Mobrong Kuki Khuldagi na hairi Thagdo aduda soklaba State Force ki personnel ani aduna Jiribam Police Station ki SI Romendro amasung Jiribam District Police ki Commando Mayangthem Robindro ni makhoi ani maka hena soktabadagi khudong thiningai oidri hairi Thagdo asigi matangda press na phamba pau aman hai ngasi ayupu mapam makharam tawada sajangi area dagi Kuki Khulai Paiba singna Mobrong Maitai Khuldamna afaba makhal gi khulai sijinaduna attack chatharakpani Kuki Khulai Paiba singna chatharakpa attack adugi pakumoina State Force amasung Central Force na su handuna nomai kapki nakal ani ki marakta akam mamongda nomai kapna kibaduda CRPF ki personnel Ajay Kumar Jal nomai maruna pamadagi mapam adumakta da laikidabani aduge State Force ki personnel ani
Robendro amasung Romendro gi khong amasung Kuki sarukta nongmai maruna panbadagi Asok panangkibani. Thaudo aduda security force ki personnel singna tongba tongamba gari amasung nongmai maruna panbadagi akai atu khara thoki hairi. Thajaba yaba pau amagi matung ina ngasigi khuthongnaba aduda Kuki ani amasu sirama yai hairi. Amaramda haukiba nongyai matung pung amaram tarakpa adaida Dokhalda leiba Assam Rifles ki camdagi kilometer amaram tamuk chatlaga leiba Farmers Club sakangdaba singna mai tharamlei. Thaudo atugi pau hek phangba kuntraga mapan suba Assam Rifles amadi Borobectra Police Station ki personnel singna mafam aduda sangsinduna mai adu muthat ki hairi.